ꯀꯜꯂꯛꯄ ꯅꯪꯒꯤꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯏꯖꯔꯦꯂꯥꯏꯠꯁ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯀꯜꯂꯛꯅꯕꯒꯤ ꯃꯇꯥꯡꯗ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯣꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯤꯄꯥ ꯑꯦꯔꯣꯟ ꯑꯃꯁꯨꯡ ꯃꯦꯔꯤꯌꯝꯅꯤ꯫ ꯃꯈꯣꯏꯅ ꯃꯣꯖꯦꯁꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯣꯖꯦꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯂꯧꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀꯨꯆꯨꯗꯨ ꯄꯥꯝꯗꯦ ꯑꯁꯤꯔꯥ? ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯃꯣꯖꯦꯁꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪ ꯅꯊꯟꯇꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯉꯥꯡꯏꯅ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯦꯔꯤꯌꯝꯕꯨ ꯀꯨꯁꯇꯤ ꯊꯨꯡꯍꯟꯈꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯝꯕꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯏ ꯃꯣꯖꯦꯁꯀꯤ ꯃꯇꯥꯡꯗ ꯉꯥꯡꯕ ꯀꯔꯤ ꯅꯇꯤꯛ ꯂꯩ? ꯏꯁ꯭ꯋꯔꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯑꯃꯗꯤ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯁꯤ ꯋꯥꯅꯤꯡꯉꯥꯏꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯁꯨ ꯁꯦꯕꯥꯔꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯪꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯟꯅ ꯇꯧꯔꯨꯕ ꯃꯌꯥꯝ ꯑꯁꯤꯅꯅꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯕ ꯅꯠꯇꯦ, ꯃꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯏꯅꯥꯏ ꯃꯣꯖꯦꯁꯀꯤ ꯃꯔꯝꯗ ꯅꯪꯅ ꯉꯥꯡꯕ ꯃꯇꯝꯗ ꯅꯈꯣꯏꯗ ꯇꯨ ꯆꯨꯡꯕ ꯄꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯇꯧꯕꯗ ꯅꯈꯣꯏꯗ ꯀꯤꯕ ꯄꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯔꯤꯁꯦ ꯇꯦꯟꯁꯤꯜꯂꯒ ꯃꯦꯔꯤꯌꯝ ꯀꯨꯁꯇꯤ ꯊꯨꯡꯈꯤ꯫ ꯃꯣꯖꯦꯁꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯆꯠ ꯇꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯐꯪꯂꯤꯕꯗꯣ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯖꯦꯁꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤ ꯏꯁ꯭ꯋꯔ ꯅꯪꯅ ꯈꯪꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯑꯣ ꯀꯣꯔꯥ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯍꯥꯏꯔꯤꯕꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯆꯔꯆꯇ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯁꯦ꯫ ꯐꯔꯦ, ꯑꯩ ꯈꯟꯕꯗ ꯃꯈꯣꯏ ꯑꯗꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯄꯥꯁꯇꯔꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯅꯧꯕꯗꯣ ꯎꯔꯒ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯔꯛꯂꯤꯕ ꯁꯅꯥꯗꯣ ꯎꯔꯨꯔꯒ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯊꯥꯖꯩ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯀꯜꯂꯛꯄꯅꯤ, ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯥꯡꯒꯜ ꯂꯩꯕ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯔꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯆꯥꯕ ꯃꯑꯣꯡ ꯑꯃ ꯂꯩ꯫ ꯃꯗꯨ ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯃꯁꯥꯗ ꯋꯥꯔꯤ ꯁꯥꯅꯧ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯥꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤ 2-3ꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯠꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗꯁꯨ ꯇꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯔꯆꯇ ꯄꯨꯈꯠꯂꯨ꯫ ꯀꯣꯔꯥꯅ ꯃꯣꯖꯦꯁꯀꯤ ꯃꯐꯝꯗꯨ ꯄꯥꯝꯈꯤ꯫ ꯂꯩꯃꯥꯏ ꯆꯩꯈꯥꯏꯗꯨꯅ ꯀꯣꯔꯥ ꯑꯃꯁꯨꯡ ꯃꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯂꯩꯕꯗꯨ ꯄꯥꯝꯕ ꯇꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯇꯣꯞꯄꯁꯤꯡꯅ ꯅꯤꯡꯊꯤꯅ ꯑꯃꯗꯤ ꯐꯖꯅ ꯏꯁꯩ ꯁꯛꯄ ꯎꯔꯒ ꯑꯩꯅ ꯈꯜꯂꯤ ꯑꯩꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯁꯛꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯑꯩꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯁꯛꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫
ꯅꯣꯡꯃ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯉꯣꯟꯗ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯣꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯍꯥꯞꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯕꯁꯤ ꯂꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯩꯒꯤ ꯅꯠꯇꯦ, ꯃꯗꯨ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯕꯨ ꯋꯥꯔꯁꯤꯞꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯤꯡꯕꯤꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯅꯕ, ꯊꯧꯒꯠꯄꯤꯅꯕ ꯑꯃꯗꯤ ꯁꯦꯝꯒꯠꯄꯤꯅꯕ ꯃꯈꯣꯏꯗ ꯄꯤꯔꯤꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯔꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯐꯪꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤꯗ ꯋꯥꯗꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯀꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯀꯥꯟꯅꯗꯕ ꯑꯃꯗꯤ ꯅꯉꯣꯟꯗ ꯂꯩꯕꯁꯤꯡꯗ ꯄꯥꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯅꯪꯅ ꯃꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯍꯣꯠꯅꯅꯤꯡꯗꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯁꯤ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯋꯥꯒꯗꯕ ꯖꯒꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯀꯜꯂꯛ ꯀꯟꯖꯥꯎꯔꯤꯕ ꯃꯈꯩ, ꯃꯈꯣꯏꯗ ꯂꯩꯕꯗꯨ ꯄꯥꯝꯂꯤꯕ ꯃꯈꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯪꯗꯕꯗꯨ ꯃꯈꯣꯏꯗ ꯐꯪꯏ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯃꯈꯩ, ꯏꯁ꯭ꯋꯔꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯧꯖꯥꯜꯗꯨ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯗꯨꯗ ꯆꯪꯗꯨꯅ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯊꯃꯣꯏ ꯑꯃ ꯂꯩꯔꯦ꯫ ꯗꯦꯕꯇꯤ ꯃꯤꯇꯤꯡꯒꯨꯝꯕꯗ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯍꯩ ꯍꯥꯏꯕꯗꯨ ꯀꯌꯥ ꯇꯧꯒꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯃꯨꯛꯇꯤ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯐꯪꯕ ꯉꯝꯂꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯦꯠꯇꯕꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯈꯟꯅꯕ ꯑꯃ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ꯫ ꯃꯤꯁꯤꯡꯗ ꯐꯪꯂꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯥꯛꯏ꯫ ꯈꯣꯡꯁꯥꯟꯕꯒꯤ ꯀꯨꯟꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤꯒꯤ ꯂꯩꯕꯗ ꯀꯜꯂꯛꯄꯁꯤ 10 ꯀꯃꯥꯟꯗꯃꯦꯟꯠꯁꯀꯤ 10 ꯁꯨꯕꯗ ꯌꯥꯎꯔꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯌꯨꯝ ꯀꯜꯂꯛꯂꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯨꯄꯤꯕꯨ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤꯕꯨ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯀꯔꯥꯝꯂꯣꯏꯗꯕꯅꯤ꯫ ꯍꯦꯟꯅ ꯊꯥꯖꯕ ꯃꯑꯣꯡꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ, ꯅꯪꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯄꯨꯈ꯭ꯔꯤ ꯀꯔꯥꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯅꯧꯕ ꯀꯥꯔ ꯑꯗꯨ ꯀꯔꯥꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯌꯨꯝ ꯀꯔꯥꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯥꯂꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯍꯥꯏꯒꯗꯕꯁꯤ, ꯏꯁ꯭ꯋꯔ ꯅꯪꯅ ꯃꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯕꯤꯕ ꯑꯐꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯁꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯁꯨ ꯃꯗꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯒꯅꯤ, ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯏ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯟꯅꯔꯨꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ? ꯃꯍꯥꯛꯇꯤ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯅꯤꯡꯏ꯫ ꯏꯁ꯭ꯋꯔ, ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯑꯣꯏꯔꯤꯕꯗꯨ ꯏꯁ꯭ꯋꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯖꯕ ꯃꯇꯝꯗ
ꯅꯪꯅ ꯑꯣꯏꯅꯤꯡꯂꯤꯕ ꯑꯃꯗꯤ ꯄꯥꯝꯂꯤꯕ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯇꯩ ꯄꯨꯝꯅꯃꯛꯇꯒꯤ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯜꯂꯤ꯫ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯦꯜꯂꯤꯉꯩꯗ ꯑꯩꯅ ꯐꯥꯎꯕꯁꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯇꯩ ꯄꯨꯝꯅꯃꯛꯇꯒꯤ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯜꯂꯤ꯫ ꯄꯦꯟꯊꯣꯛꯄꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯏꯁ꯭ꯋꯔ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯑꯩꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯇꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯕꯒꯤ ꯒ꯭ꯌꯥꯟ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯏ ꯑꯐꯕ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯕ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯑꯁꯨꯝꯅ ꯑꯩꯒꯤ ꯊꯥꯗꯣꯛꯄꯤꯕꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯑꯩꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ꯫ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯑꯔꯨꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯝꯅ ꯇꯣꯟꯊꯅ ꯑꯃꯁꯨꯡ ꯅꯣꯜꯂꯨꯛꯅ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕꯁꯨ ꯑꯩ ꯈꯪꯏ꯫ ꯑꯩ ꯇꯝꯂꯦ, ꯈꯨꯗꯛꯇ ꯍꯦꯛꯇ ꯈꯪꯂꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯝꯂꯨꯕꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯇꯝꯂꯤꯕꯅꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯗꯨ ꯊꯦꯡꯅꯕꯒꯤ ꯑꯊꯨꯞꯄꯁꯤꯡ ꯑꯗꯨ ꯇꯝꯍꯧꯏ꯫ ꯃꯄꯨꯡ ꯐꯥꯅ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ, ꯃꯇꯤꯛ ꯆꯥꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯋꯥꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯃꯊꯪꯒꯤ ꯄꯗ, ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕꯁꯨ ꯃꯗꯨꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯇꯝꯗ ꯐꯪꯗ꯭ꯔꯕꯁꯨ ꯃꯗꯨꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩ꯫ ꯑꯩ ꯇꯣꯟꯊꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯀꯔꯤꯒꯨꯝꯕ ꯌꯥꯊꯪ ꯑꯃ ꯄꯤꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯕ ꯑꯣꯏꯒꯦꯔꯥ, ꯄꯨꯝꯅꯃꯛꯇ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯑꯩ ꯇꯝꯂꯦ꯫ ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯕꯥ ꯇꯧꯔꯛꯄ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯄꯨꯟꯁꯤꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯦ꯫ ꯏꯁ꯭ꯋꯔꯅ ꯄꯤꯔꯤꯕ ꯑꯗꯨꯗ ꯑꯩ ꯄꯦꯟꯊꯣꯛꯏ꯫ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ, ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯗ 11 ꯑꯃꯨꯛꯀ ꯌꯦꯡꯁꯤ꯫ ꯐꯤꯂꯤꯞꯄꯤꯌ 4:11ꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯂꯦ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗꯇ ꯀꯔꯤ ꯍꯥꯏꯒꯦ ꯌꯦꯡꯁꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯂꯩꯇꯅ ꯄꯦꯟꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯄꯨꯅꯤꯡꯕ ꯃꯊꯪ ꯇꯥꯡꯀꯛ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯁꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯅ ꯆꯠꯇꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯌꯧꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯤꯗ, ꯑꯣꯏꯗꯕꯁꯨ ꯌꯥꯏ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯩ, ꯅꯪꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯃꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤꯕꯅꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯅꯪꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯈꯟꯅꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯒꯗꯕꯅꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯅ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯂꯕ, ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯒꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯍꯪꯉꯨ, ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯃꯤꯅ ꯍꯥꯟꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯀꯜꯂꯛꯄꯗꯤ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯂꯝꯆꯠ ꯌꯦꯡꯂꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯐꯪꯒꯦ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯪꯖꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯕꯗ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯥꯒꯤ ꯀꯥꯔ ꯐꯖꯕ ꯂꯩꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯀꯥꯔ ꯑꯃ ꯂꯩ ꯍꯥꯏꯅ ꯀꯜꯂꯛꯇꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄ ꯍꯦꯜꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯊꯤꯕ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ, ꯁꯥꯎꯅꯤꯡꯕ, ꯀꯛꯉꯥꯎꯅꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯒꯤꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯈꯪꯖꯗꯦ꯫ ꯂꯨꯊꯅ ꯍꯥꯏꯔꯕꯗ, ꯊꯥꯖꯗꯕ ꯑꯗꯨꯅ ꯊꯥꯖꯕ ꯑꯗꯨ ꯐꯪꯕ ꯌꯥꯔꯣꯏ꯫
ꯃꯈꯣꯏꯅ ꯃꯗꯨ ꯐꯪꯂꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯨꯕꯒꯤ ꯑꯃꯗꯤ ꯏꯁꯥ ꯏꯊꯟꯇ ꯉꯥꯛꯊꯣꯛꯆꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯍꯪꯉꯤ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯀꯔꯝꯅ ꯊꯦꯡꯅꯕꯒꯦ? ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯁꯦ? ꯑꯩꯅ ꯍꯥꯏ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯜꯂꯛꯄꯅꯅꯤ꯫ ꯃꯈꯣꯏ ꯀꯜꯂꯛꯏ꯫ ꯃꯤꯁꯤꯡꯅ ꯅꯉꯣꯟꯗ ꯂꯩꯔꯤꯕꯗꯣ ꯂꯩꯇꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯜꯂꯛꯏ꯫ ꯑꯦꯃꯦꯟ꯫ ꯃꯌꯥꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯜꯂꯨꯛꯅꯤꯡꯕꯒꯤ ꯅꯪꯒꯤ ꯂꯩꯖꯕ ꯑꯗꯨꯗ ꯀꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯪꯅ ꯃꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯍꯣꯠꯅꯅꯤꯡꯗꯕ ꯑꯃꯗꯤ ꯁꯦꯝ ꯁꯥꯅꯤꯡꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯅꯠꯇꯦ꯫ ꯇꯧꯒꯗꯕ ꯊꯧꯑꯣꯡ ꯂꯩ, ꯇꯧꯒꯗꯕ ꯊꯕꯛ ꯂꯩ, ꯂꯧꯒꯗꯕ ꯗꯥꯌꯤꯇ꯭ꯌ, ꯈꯥꯡꯕ ꯀꯟꯕ, ꯃꯗꯨ ꯐꯪꯅꯕ ꯆꯦꯟꯁꯤꯟꯕ, ꯊꯥꯗꯣꯛꯇꯕ, ꯑꯇꯩ ꯃꯌꯥꯝ ꯑꯁꯤꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎꯍꯟꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯣꯠꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯦꯃꯦꯟ꯫ ꯇꯤꯃꯣꯊꯤ 3:3ꯇ ꯍꯥꯏ, ꯑꯗꯨꯕꯨ ꯑꯄꯦꯟꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔ ꯅꯤꯡꯕꯗꯤ ꯌꯥꯝꯅ ꯇꯣꯡꯖꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯃꯁꯤ ꯈꯪꯍꯟꯅꯤꯡꯏ, ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯂꯩꯖꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯄꯦꯟꯊꯣꯛꯄ ꯂꯥꯛꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯦꯜꯍꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯄꯦꯟꯊꯣꯛꯄ ꯂꯥꯛꯏ꯫ ꯃꯌꯥꯝ ꯇꯥꯔꯤꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯄꯦꯜꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯅꯤꯡꯇꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣꯏ꯫ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯅꯠꯇꯕ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯒꯗꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯗꯤ, ꯇꯥꯡꯀꯛ ꯈꯔ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯈꯪꯂꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯗꯨ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯑꯦꯃꯦꯟ꯫ ꯕꯣꯁꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯜꯂꯛꯄ, ꯄꯥꯁꯇꯔꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯕ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯔꯕꯁꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯗꯨ ꯑꯩꯅ ꯃꯥꯌꯣꯛꯅꯅ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯗꯨ ꯑꯩꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯄꯣꯛꯂꯛꯂꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯊꯨꯅ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯦꯃꯦꯟ꯫ ꯃꯁꯤ ꯊꯥꯡꯖꯒꯤ ꯑꯌꯨꯛꯅꯤ, ꯑꯩꯕꯨ ꯊꯕꯛ ꯀꯟꯅ ꯁꯨꯍꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥ ꯏꯊꯟꯇ ꯄꯦꯜꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯥ? ꯌꯦꯡꯉꯨ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯂꯅꯤ, ꯃꯗꯨꯗꯒꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯅꯤ꯫ ꯑꯩ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯅꯤ꯫ ꯅꯪꯅ ꯊꯥꯖꯅ ꯄ꯭ꯔꯥꯔꯊꯅꯥꯒ ꯂꯣꯏꯅꯅ ꯅꯪꯅ ꯄꯥꯝꯖꯕ ꯐꯖꯕ ꯌꯨꯝ ꯑꯗꯨ ꯐꯪꯂꯅꯤ꯫ ꯃꯗꯨ ꯌꯥꯝꯅ ꯐꯖꯩ, ꯅꯪꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯗꯨ ꯂꯩꯇꯦꯡꯂꯅꯤ꯫ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗꯨ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯦꯡꯕ ꯋꯥꯕꯒꯤ ꯄꯦꯟꯗꯕ ꯂꯥꯛꯂꯅꯤ꯫ ꯐꯔꯦ, ꯊꯥꯒꯠ ꯏꯁꯩ 18-15 ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯊꯥꯒꯠ ꯏꯁꯩꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ, ꯃꯁꯤꯃꯛꯅꯤ ꯑꯩꯒꯤꯗꯃꯛꯇꯤ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯒꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯥꯏꯊꯣꯡ ꯊꯤꯖꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯅꯠꯇꯕ, ꯅꯈꯣꯏꯅ ꯏꯁ꯭ꯋꯔ ꯊꯤꯔꯤꯕꯁꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯊꯤꯔꯕꯗꯤ
ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯤꯅꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯈꯜꯂꯛꯀꯅꯤ꯫ ꯑꯩꯒꯤꯗꯃꯛꯇꯤ ꯙꯔꯃ ꯆꯦꯟꯕꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯀ ꯃꯥꯟꯅꯅ ꯌꯥꯍꯧꯔꯛꯄꯗ ꯑꯩꯅ ꯄꯦꯟꯖꯒꯅꯤ꯫ ꯑꯌꯨꯛꯇ ꯅꯪꯅ ꯍꯦꯛ ꯌꯥꯍꯧꯕꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯆꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ, ꯅꯠꯇ꯭ꯔꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯖꯥꯠꯅꯣ, ꯅꯠꯇ꯭ꯔꯒ ꯁꯤꯒꯤꯁꯤꯡꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯟꯕ ꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯐꯖꯕ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯒ ꯏꯍꯥꯟ ꯍꯥꯟꯅ ꯈꯟꯒꯗꯕ ꯋꯥꯈꯜꯁꯤ, ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯏꯁ꯭ꯋꯔ, ꯅꯍꯥꯛꯄꯨ ꯈꯪꯖꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯍꯥꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕꯤꯔꯤꯕ ꯑꯐꯕꯁꯤꯡ ꯑꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯁꯤꯅꯤ ꯑꯐꯕ ꯋꯥꯄꯥꯎꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯊꯦꯡꯅꯒꯗꯕ ꯑꯔꯨꯕ ꯄꯣꯠ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯏꯁ꯭ꯋꯔ, ꯑꯩꯅ ꯊꯦꯡꯅꯒꯗꯕ ꯑꯔꯨꯕ ꯄꯣꯠ ꯈꯔ ꯂꯩ, ꯃꯗꯨ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯔꯥꯎꯖꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯄꯥꯡꯕꯤꯅꯕ ꯂꯩꯕ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩ ꯊꯥꯖꯩ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯕꯨ ꯊꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯡꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯃꯛ ꯊꯥꯖꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯃꯦꯊ꯭ꯌꯨ 6:33 ꯍꯥꯟꯅ ꯊꯤꯌꯨ꯫ ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯅꯠꯇꯦ, ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯊꯤꯌꯨ, ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯁ꯭ꯇ꯭ꯔꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯄꯣꯠ ꯍꯥꯟꯅ ꯊꯤꯒꯅꯨ, ꯏꯁ꯭ꯋꯔꯕꯨ ꯊꯤꯖꯧ꯫ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯍꯔꯥꯎꯗꯨꯅ ꯂꯩꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯕ ナꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯌꯥꯔꯦ꯫ ꯑꯩꯅ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯃꯔꯝ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯈꯪꯏ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯁꯤꯕꯤꯔꯤ꯫ ꯃꯗꯨꯅꯤ ꯃꯔꯨꯞ ꯍꯥꯏꯕꯁꯦ꯫ ꯑꯃꯦꯟ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯤ ꯁꯥꯅꯖꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯤ ꯁꯥꯅꯕ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯄꯦꯜꯂꯛꯇꯕ, ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯅꯁꯥ ꯅꯊꯟꯇ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯅꯁꯥꯅ ꯅꯁꯥꯗ ꯋꯥꯔꯤ ꯁꯥꯖꯒꯗꯕꯅꯤ꯫ ꯖꯣꯏꯁ, ꯃꯤꯠꯂꯩ ꯅꯥꯔꯩ ꯌꯦꯡꯉꯨ, ꯅꯪ ꯕꯣꯔ ꯐꯪꯂꯕꯅꯤ, 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 ꯐꯪꯂꯕꯅꯤ꯫ ꯑꯁꯦꯡꯕ ꯄꯦꯟꯊꯣꯛꯄ ꯑꯁꯤ ꯑꯇꯩ ꯄꯨꯝꯅꯃꯛꯇꯒꯤ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯜꯂꯤ꯫ ꯑꯩꯅ ꯈꯟꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯇꯃꯛ ꯇꯧꯏ, ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯦ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯇꯧꯅꯕ ꯐꯪꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯃꯥꯡꯈꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯆꯠꯇꯦ꯫ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ 11ꯗ ꯍꯥꯏ, ꯈꯨꯗꯤꯡꯃꯛ ꯆꯥꯅꯕ ꯌꯦꯡꯕ ꯃꯍꯥꯛ ꯑꯗꯨ ꯃꯔꯨ ꯍꯨꯟꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯄꯩꯁꯥ ꯑꯍꯦꯟꯕ ꯈꯔ ꯂꯥꯛꯂꯀꯥꯟꯗ ꯑꯩꯅ ꯄꯤꯒꯦ꯫ ꯏꯁ꯭ꯋꯔꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯃꯇꯝ ꯑꯗꯨꯗ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯅꯉꯣꯟꯗ ꯍꯟꯒꯠꯄ ꯍꯥꯏꯕꯁꯨ ꯂꯥꯛꯂꯣꯏ꯫ ꯂꯥꯛꯂꯕꯁꯨ ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯨꯟꯅꯕ ꯐꯪꯕ ꯃꯔꯨ ꯉꯥꯛꯇꯅꯤ꯫
ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯇꯧꯒꯅꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯀꯥꯟꯅꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯗꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯕꯗꯤ ꯃꯗꯨ ꯑꯀꯣꯟꯕꯗꯗꯤ ꯃꯃꯜ ꯂꯩꯕ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.